Akasvani Imphal Nolini Devi na pau pajari ahanbada maruiba pau Board of Secondary Education Manipur Bosem na loba kumsi sahi ki metric parikha ki fall ngasi lautoklagani Security Force na Rajanpur amasung Senapati Jilla dagi khujukhulai kaya fagatle amasung Assam da BJP na lusingba NDA sarkar tha sigi tarani thoida wasak thorugani Board of Secondary Education Manipur Bosem ne loba kumchi sahi ki metric parikha ki fall ngasi lautoklagani Board ki pau amana high school living certificate examination lisingani kuntari ki fall ngasi nungtil pung ahumda lautoklaba yai parikha ki fall asi board ki website mainresult.nic.in da yengba yagani Ekoi ki paumin hai sahi asigi February kulhumdoi dagi March kulhumdoi phauba pangthokiba parikha asida punna mahiroi lising kuntha taruk satet kunmanga na parikha thaki Madugi manungta sarkar gi school singki mahiroi lising nipan chama marputara mathoi aided ki lising amachami marputara nipan amasung lanai school ki mahiroi lising kuntare chupna kuntha taruk yauri masigi manungta IDP mahiroi chahum marputara ni thoi chu yauri punna parikha center cham humpo mathoi hangdokhi Mukhyamantri Yumnam Khemchana lusingduna Mukhyamantri gi secretariat ngarang mantri mandal ki mifam ama pangthokre mifam atuda lengak sasan ga mari leinaba wafam kaya khnakhi Social media da thagatpa warol amada Mukhyamantri na hai Sarkar asina miyamgi sakwa thorang ki yenglaga thabak thoram kaya makhata na paikhatnabasu kupna khanakhi amiromda ngarang Kamjong jila gi namli jet joro amasu wangli da hingsa gi thodok sing thoki babu Mukhyamantri na yamna kanna yaningtaba phongdorakli Security Force na ngarang Surachanpur amasung Senapati Jilla dagi yamlaba khujukhulai kaya phagatle Police ki pauna hai Surachanpur Jilla gi hengkap kota thi humbagi thabak sathabada single barrel rifle ahum .303 rifle ama pompi ama rocket shell mari IED ani bulletproof jacket yauna atai polam sing phagatki Amarumda Senapati Jilla gi mareng mai hengbung chingsang pareng dagi Security Force na magazine yawa .22 rifle ani magazine ga loina na .303 rifle ama NP5 ama magazine yawa AK47 ama local made bolt action rifle ani local made shotgun ama .32 ki pistol ahum .22 ki pistol ani yauna yamlaba nomai madu kaya phagatki Griha Mantri Amit Shah ngasi nongchu Bengal da chatkani mahakna nauna karaklaba BJP gi MLA singa unatuna mifam pangthokani mifam asida dol gi luchingba sukhangani Rajyapal RN Ravi na ngarang nongchu Bengal gi hanagi sarkar dissolve tokre Rajya sigi anoba Mukhyamantri amasung mantri mandol sing hayeng wasak lokani tabi papawasi Akasvani Imphal dagini Assam da BJP na lusingba NDA sarkar na thangna na ahumlak suba oina thajigi tarani thoida wasak lorgani hidamasigi matang da BJP state president Dilip Saikia amasung dolasigi atei makok tongba lusingba singna saruk yatuna ngarang awangba thaki mifam ama Guwahati da pangtokhi mifam adu loiraba tungda pawmisinga unabada dolgi president Dilip Saikia na hai wasak lobagi thoram Guwahati gi Khanapara da leba veterinary college playground da pangtokani Thauram tuda Pradhan Mantri Narendra Modi na athoiba mitunglen oina saruk yakani makna hai lagliba nomaijing numita dol asigi oiba mifam amasu pangthokani mifam asida hanagi BJP national president amasung kendra gi haksel mantri JP Nadda amasung Haryana gi Mukhyamantri Naib Singh Saini na dol asigi lusingba khanbagi mikhal chuyang singani Bihar ki Mukhyamantri Samrat Chaudhary gi mantri mandal mantri kunthani thoi hapsinduna ngarang sauthokre Patna gi Gandhi Maidan da pangtokpa thoram aduda Rajyapal Lieutenant General Retired Syed Atta Hasnain na mantri kunthani toi thabak paiba amasung adon bangakpagi wasak lokhi Bihar sarkar gi nauna thabak paigadaba mantri sing Pradhan Mantri Narendra Modi na thagatba phungdokhibaga loinana yaifa paujal pikre Social media da thagatba warol da Pradhan Mantri na hai makhoi gi haitoi singtoiba wakalun kayana Bihar Rajya bu hena chakhatba purakpa ngamlagani Mahakna hai mantri singna amata oina punsinduna chakhat thorang ki thabak kaya paikhat minatuna rajya asibu manglomda changsinaba amasung chakhatlaba bharat ama purakpada achauba thodang launaba su khanghanki Vidhan Sabha Mikal pangthokhiba Assam Nongchu Bengal Tamil Nadu Kerala amasung Puducherry Union Territory amadi Vidhan Sabha gi maraki Mikal pangthokhiba rajya singda thamlamba Mikal gi model code of conduct lokthokre
केंद्र की कैबिनेट सेक्रेटरी राज्य की इलेक्टोरल ऑफिसर सिंह अमसुंग चीफ सेक्रेटरी सिंह दा थाबा वरुल अमदा इलेक्शन कमीशन हाई राज्य सिंह अमसुंग यूनियन टेरिटोरी असिदा मिखल की फोल लाउथोकप लोइखरबनिना खुदक्तगी मॉडल कोड ऑफ कंडक्ट चनद्रे अदुमोइनमक कमीशन हाई नोंगजु बेंगोल की फाल्टा विधानसभा केंद्रदा नौना मिखल पांगथोकदबा अदुददी कोड ऑफ कंडक्ट असि चनखिगनी केंद्र असिगी भोट था असिगी कुनमाथोइदा थादनगनी मे कुनमरिदा भोट मसिंग थीगनी केंद्र की पोर्ट शिपिंग अमसुंग वाटरवेज मंत्री सर्बानंद सोनोवाल ने भारत की मैरीटाइम सेक्टर दा नुपीसिंग सरुक याबगी सांग इंग्लिश सिंगनी कुनगा येंगनबदा सादा निपुगी सांग दा हेनगटले वफम असी मंत्री नंगरांग न्यू दिल्ली दा पांगथोकिबा तरासुबा इंडियन ओशन डायलॉग थौरम दा फोंदोकिबनी मांगना हाई सरकार न पाइखटबा तोंगान तोंगान बा खोंगथांगजिंग मरुओइना सागरमेन समाना नुपीसिंग दा मैरीटाइम सेक्टर की लमदा कुदोंसाबा कया फंगहली इंडियन प्रीमियर लीग IPL क्रिकेट की ngarang लखनऊ की इकाना स्टेडियम दा सानकिबा मैच दा लखनऊ सुपर जायंट्स ना रॉयल चैलेंजर्स बेंगलुरु बुरन मापन दा थोइख्रे नोंग नमरम ओइरगा ओवर तरा मापन दा टेंसिन दुना सानकिबा मैच अदुदा लखनऊ सुपर जायंट्स ना हाना बैटिंग तौबदा ओवर तरा मापन दा विकेट अहम तुरगदन चनी मापन लोखी मधुकी पाउखम दा रॉयल चैलेंजर्स बेंगलुरु ना ओवर तरा मापन दा विकेट तरुक तुरगदन चनी अहम लोखी ngasi Delhi Capitals ka Kolkata Knight Riders ka Delhi ki Arun Jaitley Stadium da numidang pung 8 makhai da sanagani ngasi pongpa pauche singi maruiba pau singi damak haujek Naorem Victor leire Victor Thagachari Nolini Myanmar militant singna kamjong gi khul ahum da landarakhiba thawong asi mapan gi khut yaure haina MLA Laisio kaisingna thamkiba wafam ngasi fongnariba pauche ayambagi maruiba pawen fongli Manipur की इरांग द म्यांमार की कुकी सिंग याउसिलपगी वफम मयेक सेंगले कामजोंग की खुल अहुम द KNAB न लंदाख्रे युम कया उट ओनख्रे हैब पाव सांगाई एक्सप्रेस मणिपुरी एडिशन की अहान हेडलाइन तौरी पाव असि तोंगान तोंगान ब हेडलाइन सिंगल लोइनना पोकनाफम हुयेनलान पाव पीपल्स क्रॉनिकल सांगाई एक्सप्रेस इंग्लिश एडिशन सनालाइबाग अमसुंग नहारोल की थौदांग द अहान हेडलाइन तौरी कामजोंग द चथरकिबे अटैक external aggression ni haina MLA Laisio kaisingna thamkiba wafam poknafam pauchegi anisub headline tawri kamjong da attack chatharakiba ga mari lenana mukhyamantri yumnam khemchan na luchingba NDA sarkar gi oiba mifam ama ngarang pangthokre haiba pau People's Chronicle gi ahan balamai da fongli Manipur gi state emblem kanglasa kana karamba matamda karigidamak sizinnagadage haibagi kanglon amata thiba khangdre haiba pau huyenlan pau gi ahan balamai da fongli Sanga Express English Edition da Kosem na lauba class 11 amasung 12 ki parikya singda chahi asidagi hauduna grading system chadharagani haina cabinet mifam amana lepkiba warep ani suba headline tawri Sanalaibak pauche da laingak na foreigners tribunal semduna athubada chingnaba mafam singdagi mitok khandokadabani haina Congress party na thamlakiba wafam ahan balamai da fongli Manipur gi wathok loishinaba khudakta proxy war lefalu haina coordinating committee on Manipur integrity kokomi na thamlakiba wafam naharol gi thaudang gi ahan balamai da fongli Senapati jila gi Fuvada Daugji Ecotourism Park hangdokre haiba paw Hills Hornbill Express ki ahan ba headline tawri Tamenglong jila gi mini secretariat lambi Tamenglong 53AC gi MLA Janghemlung Pamaina semjin sajin khibagi paw Ganfu Mel gi ahan ba headline tawri High School Living Certificate Examination gi fal ngasi lauthok lagani amasung Henta Virus World Health Organization gi oina aruba wafam ama oirakli haiba paw Tamenglong Times ki maroiba paw oina fongli Nolini Thagajari Victor aruibida maroiba paw amukhanna Board of Secondary Education Manipur Bosham na loba kumchi sahi ki metric parikha gi fall ngasi lauthok lagani Security Force na Churachandpur amasung Senapati Jila dagi khujukhulai kaya phagatle amasung Assam da BJP na lusingba NDA sarkar tha asigi tarani thoida wasak lorugani pauloi jare